ꯌꯥꯡꯒꯣꯏꯁꯅꯥ ꯍꯣꯇꯦꯜꯗꯨꯒꯤ ꯆꯪꯉꯛꯄꯒꯤ ꯁ꯭ꯇꯦꯌꯔ ꯑꯔꯣꯏꯕꯗꯨ ꯀꯥꯈꯠꯂꯛꯄꯗ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯑꯣꯏ ꯑꯃꯅ ꯊꯦꯡꯉꯝꯗꯨꯅ ꯇꯨꯒꯦ ꯇꯧꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯥꯛꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯒꯤ ꯂꯨꯝꯇꯛ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯆꯠꯄꯗ ꯌꯦꯡꯉ ꯆꯠꯂꯨꯅꯦ꯫" ꯌꯥꯡꯒꯣꯏꯁꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯅꯥꯎꯖꯤꯡꯔꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗꯤ ꯌꯥꯡꯒꯣꯏꯁꯅꯥꯗꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯊꯦꯡꯒꯥꯏꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯄꯥꯈꯠꯈꯤꯕ ꯃꯤꯍꯨꯟ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯆꯨꯝꯅ ꯂꯦꯞꯇꯨꯅ "ꯊꯦꯡꯛꯌꯨ" ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯄꯥ ꯑꯃꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯦꯞꯂꯨꯔꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯌꯦꯡꯂꯤ꯫ "ꯅꯥꯎꯖꯤꯡꯔꯦꯜ" ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯛꯐꯝꯗꯤ ꯍꯣꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯥꯏꯔꯤꯕ ꯗ꯭ꯔꯤꯡꯛꯁ ꯌꯥꯎꯕ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯌꯥꯡꯒꯣꯏꯁꯅꯥꯅ ꯅꯣꯟꯈꯠꯂꯛꯄꯗ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯎꯔꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯑꯣꯏꯔꯝꯕꯗꯒꯤ ꯀꯥꯟꯅꯗꯦ ꯈꯟꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯤꯗꯨꯒ ꯋꯥꯔꯤ ꯁꯥꯈꯤ꯫ ꯄꯥꯔꯇꯤꯒꯨꯝꯕꯁꯤ ꯃꯍꯧꯁꯥꯅ ꯀꯌꯥ ꯍꯩꯅꯗꯕꯅꯤ ꯌꯥꯡꯒꯣꯏꯁꯅꯥ꯫ ꯑꯗꯨꯅ ꯃꯥꯅ ꯎꯅꯒꯗꯕ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯈꯔ ꯎꯅꯔꯝꯂꯒ ꯆꯠꯅꯅꯕ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯎꯍꯧꯔꯗꯨꯅ "ꯕꯣꯗꯤꯒꯥꯔꯗ ꯆꯠꯈꯤꯕꯗꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯆꯦꯛꯂꯥꯠꯅꯦꯁꯤ꯫ ꯅꯪꯁꯨ ꯂꯥꯏꯕꯛ ꯆꯥꯡꯉꯧꯇꯗꯤ ꯌꯦꯡꯍꯧꯔꯣꯗꯅ꯫ ꯃꯃꯥ ꯂꯧꯕꯗ ꯃꯆꯥꯁꯨ ꯕꯣꯅꯁꯇꯅꯦ ꯍꯥꯞꯇꯣꯏꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯥꯎꯖꯤꯡꯔꯦꯜꯗꯤ ꯅꯣꯛꯇꯦ꯫ ꯊꯣꯡꯔꯣꯝꯗꯨꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯅ "ꯑꯩꯅ ꯍꯥꯏꯕꯅ ꯈꯖꯤꯛ, ꯅꯪꯅ ꯑꯦꯛꯁꯟ ꯍꯦꯛꯇ ꯍꯣꯟꯗꯣꯛꯏꯅꯦ." ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯔꯝꯗ꯭ꯔꯦ ꯊꯣꯛꯂꯛꯂꯦ꯫ ꯌꯥꯡꯒꯣꯏꯁꯅꯥꯗꯨ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯉꯒ ꯀꯥꯈꯠꯀꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯌꯥꯡꯒꯣꯏꯁꯅꯥ" ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯀꯅꯥꯅꯣ ꯈꯟꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯥꯎꯖꯤꯡꯔꯦꯜ ꯑꯣꯏꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ "ꯍꯜꯂꯗꯣꯏꯔꯣ?" "ꯍꯜꯂꯒꯦ." "ꯐꯖꯅ ꯆꯠꯂꯨꯀꯣ." ꯍꯥꯏꯅꯤꯡꯕꯅ ꯑꯃ, ꯍꯥꯏꯈꯤꯕꯅ ꯑꯃ, ꯃꯃꯤꯠ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯥꯒ ꯃꯤꯆꯥꯟꯅꯕ ꯉꯝꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯏꯊꯥ ꯊꯥꯖꯗꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯒꯥꯔꯤꯗ ꯇꯣꯡꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯥꯎꯖꯤꯡꯔꯦꯜꯁꯨ ꯄꯣꯀꯦꯠꯇ ꯃꯈꯨꯠ ꯍꯨꯝꯖꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯏ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯒꯥꯔꯤꯗ ꯇꯣꯡꯅ ꯇꯣꯡꯅ ꯃꯅꯨꯡꯗꯒꯤ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ꯫ ꯅꯥꯎꯖꯤꯡꯔꯦꯜꯒꯤ ꯑꯍꯣꯡꯕ ꯂꯤꯆꯠ ꯑꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯁꯤꯠ ꯑꯗꯨꯗ ꯉꯥꯊꯔꯒ "ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯀꯔꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯒꯅꯤ? ꯏꯇꯩꯃ, ꯌꯨꯝ ꯌꯧꯔꯦ." ꯕꯣꯏꯆꯥꯅ ꯀꯧꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯥꯟꯖꯥ ꯆꯥꯅ ꯕꯣꯏꯆꯥꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ "ꯕꯣꯏꯆꯥ, ꯌꯨꯝ ꯌꯧꯔꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ, ꯌꯧꯔꯦ ꯇꯥꯃꯣ." "ꯐꯔꯦ, ꯄꯣꯊꯥꯔꯣ. ꯑꯩ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯅꯇꯩꯃꯗꯣ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ." "ꯍꯣꯏ ꯇꯥꯃꯣ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ." "ꯀꯩꯗꯧꯔꯒꯦ? ꯆꯪꯕꯤꯔꯛꯈꯤꯔꯣꯏꯗ꯭ꯔꯣ?" ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅ ꯀꯧꯔꯛꯄꯗꯨꯗ ꯐꯣꯟ ꯑꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯅꯣꯡꯁꯥꯕꯗꯨ ꯍꯣꯝꯗ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯍꯦꯜꯊ ꯆꯦꯛꯑꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯕꯗꯨꯒꯤ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯂꯥꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯁ꯭ꯌꯥꯝꯄꯤꯀꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯔꯟꯖꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯏꯈꯠꯂꯒ "ꯍꯜꯂꯣ." "ꯍꯜꯂꯣ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ?" "ꯁꯨꯝ ꯄꯪꯂꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅꯤꯗ." "ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯧꯔꯤꯁꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ." "ꯏꯕꯦꯝꯃꯗꯣ ꯀꯦꯃꯣ ꯇꯧꯁꯦ ꯍꯥꯏꯕ ꯌꯥꯔꯦ, ꯍꯌꯦꯡ ꯇꯥꯔꯦꯅꯦꯍꯦ." "ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯅꯦ." "ꯏꯕꯨꯡꯉꯣꯒꯤ ꯂꯃꯟ ꯑꯃꯗꯤ ꯂꯣꯟꯁꯤꯜꯂꯕꯅꯤ." "ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯗ ꯃꯃꯥ, ꯑꯩꯅ ꯀꯩꯁꯨ ꯑꯍꯦꯟꯕ ꯇꯧꯈꯤꯕ ꯂꯩꯇꯦ." "ꯐꯔꯦ ꯐꯔꯦ, ꯑꯩ ꯁꯤ ꯍꯥꯏꯒꯦꯗꯅ ꯇꯧꯔꯛꯄꯅꯤ. ꯑꯗꯨꯗꯤ ꯊꯝꯂꯒꯦꯀꯣ." ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯊꯝꯅꯔꯤ꯫ ꯅꯣꯡꯁꯥꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯠꯃꯤꯟꯅꯒꯗꯕ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯂꯥꯛꯂꯗꯨꯅ ꯍꯣꯝ ꯇꯝꯅ ꯆꯠꯅꯅꯕ ꯊꯣꯛꯂꯛꯂꯤ꯫ ꯍꯣꯏ, ꯁ꯭ꯌꯥꯝꯄꯤꯀꯥ ꯂꯥꯜꯂꯤ꯫ ꯃꯥꯅ ꯇꯧꯔꯨꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯄ꯭ꯔꯃꯣꯗꯥꯅꯁꯨ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯂꯝꯁꯥꯡ ꯑꯃ ꯂꯥꯛꯄꯗꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯌꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯉꯜꯂꯤꯕꯔꯥ ꯀꯔꯤꯅꯣ ꯍꯦꯜꯊ ꯁꯔꯚꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯃꯠꯇ ꯂꯥꯛꯑꯝꯗꯦ꯫ ꯈꯨꯗꯥꯡ ꯊꯥꯡꯒꯠꯇꯨꯅ ꯄꯨꯡ ꯌꯦꯡꯉꯤ꯫ 10 ꯇꯥꯒꯗꯧꯔꯝꯂꯦ꯫ ꯍꯣꯏ, ꯂꯝꯕꯤꯗ ꯂꯥꯛꯑꯝꯕꯁꯨ ꯌꯥꯏ ꯈꯟꯅ ꯃꯌꯥꯝꯅ ꯁꯤꯜꯂꯤ ꯂꯥꯡꯂꯤꯁꯤꯡ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯃꯤꯅꯤꯠ 20ꯃꯨꯛ ꯂꯩꯔꯒ ꯃꯤꯅꯤ ꯚꯦꯟ ꯑꯃ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯌꯦꯡꯉꯤ꯫ ꯗꯥꯛꯇꯔ 2ꯒ ꯅꯔꯁ 3ꯒ ꯀꯨꯝꯃꯛꯄꯗꯨ ꯂꯥꯞꯅ ꯎꯏ ꯅꯣꯡꯁꯥꯕ꯫ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯔꯁꯁꯤꯡ ꯑꯗꯨ ꯃꯥꯛꯁ ꯑꯃꯃꯝꯁꯨ ꯂꯣꯏꯅ ꯎꯞꯄꯤ꯫ ꯗꯥꯛꯇꯔ ꯅꯨꯄꯥ ꯑꯃꯅ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯥꯏꯔꯛꯇꯨꯅ ꯈꯪꯂꯤ ꯃꯗꯨꯗꯤ ꯃꯤꯅꯤꯚꯦꯟꯒꯤ ꯇꯥꯌꯔ ꯄꯝꯆꯔ ꯑꯣꯏꯔꯛꯇꯨꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯗ ꯄꯨꯡ ꯈꯔ ꯂꯧꯈ꯭ꯔꯦ ꯍꯥꯏꯕ꯫ ꯀꯔꯤꯁꯨ ꯍꯥꯏꯅꯔꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫
ꯅꯣꯡꯁꯥꯕ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯦ ꯅꯔꯁꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤꯕꯤ ꯑꯗꯨ ꯑꯃꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯇ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯨꯏ ꯉꯁꯥꯏꯅ ꯚꯦꯟꯗꯒꯤ ꯀꯨꯝꯃꯛꯄꯒ ꯑꯍꯦꯟꯁꯅꯥꯅꯗꯤ ꯅꯣꯡꯁꯥꯕꯕꯨ ꯎꯔꯕꯅꯤ ꯋꯥꯈꯜꯗꯅ ꯑꯁꯤꯕꯨ ꯐ꯭ꯂꯥꯏꯠꯇ ꯃꯥꯅꯤꯗ ꯑꯁꯨꯝꯅ ꯃꯊꯪ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯋꯥꯠ ꯑꯄꯥ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯄꯤꯔꯝꯃꯤ ꯃꯌꯥꯝꯒꯤꯅꯤ ꯍꯥꯏꯗꯅ ꯁꯤꯜꯂꯤꯕ ꯆꯥꯅ ꯊꯛꯅꯕ ꯑꯗꯨ ꯆꯥꯅꯤꯡꯕ ꯈꯟꯗꯨꯅ ꯄ꯭ꯂꯦꯠꯇꯨꯗ ꯍꯥꯞꯄꯤ ꯆꯤꯀꯟ ꯂꯦగ్ ꯄꯤꯁꯇꯨ ꯑꯃꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ ꯑꯍꯦꯟꯁꯅꯥ ꯑꯉꯥꯡ ꯑꯃꯅ ꯆꯥꯖꯔꯅꯤ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯍꯥꯞꯄꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯅꯣꯡꯁꯥꯕꯗꯨ ꯃꯥꯏꯊꯣꯡꯗꯗꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯎꯠꯇ ꯃꯥꯒꯤ ꯆꯥꯅꯕ ꯑꯗꯨ ꯍꯥꯞꯐꯝ ꯊꯣꯛꯄ ꯍꯥꯞꯇꯨꯅ ꯂꯩꯔꯤ ꯑꯍꯦꯟꯁꯅꯥꯅ ꯑꯉꯥꯡꯒꯤ ꯃꯣꯏ ꯂꯣꯏ ꯊꯣꯡꯈ꯭ꯔꯦ ꯅꯪ ꯆꯥꯔꯣ ꯑꯍꯦꯟꯁꯅꯥ ꯈꯖꯤꯛ ꯅꯣꯛꯂꯒ ꯊꯦꯡꯀ꯭ꯌꯨ ꯅꯣꯡꯁꯥꯕ ꯃꯉꯛꯇꯃꯛ ꯅꯣꯝꯂꯛꯏ ꯑꯍꯦꯟꯁꯅꯥꯗꯨ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯠꯄ ꯍꯧꯏ ꯃꯅꯤꯡꯉꯣꯟꯗꯨꯅ ꯅꯣꯡꯁꯥꯕꯗ ꯌꯦꯡꯕꯗ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯎꯍꯧꯗ꯭ꯔꯗꯨꯅ ꯊꯦꯡꯖꯤꯟꯗꯨꯅ ꯇꯨꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯨꯕꯃꯛꯇꯤ ꯇꯨꯍꯧꯗ꯭ꯔꯦ ꯏꯀꯥꯏꯔꯗꯨꯅ ꯊꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯦ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯎꯕꯗ ꯏꯉꯥꯎ ꯉꯥꯎꯗꯅꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯃꯥꯏ ꯃꯃꯤꯠꯀꯁꯦ ꯂꯣꯏ ꯀꯥꯏꯔꯝꯅꯤꯗ ꯏꯀꯥꯏ ꯈꯥꯡꯗ ꯀꯪ ꯀꯣꯠꯂꯤ ꯃꯇꯥꯒꯨꯝ ꯅꯣꯛꯇꯨꯅ ꯑꯍꯦꯟꯁꯅꯥ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯏꯁ ꯉꯥꯎꯗꯦꯀꯣ ꯀꯩꯁꯨ ꯄꯨꯔꯥ ꯖꯦꯟꯇꯜꯃꯦꯟꯅꯦ ꯅꯝꯕꯔ ꯍꯪꯖꯤꯜꯂꯨꯗꯅ ꯑꯩꯅ ꯑꯁ ꯉꯝꯃꯔꯣꯏ ꯆꯠꯂꯣ ꯃꯔꯣꯜ ꯈꯪꯗꯕ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤ ꯈꯟꯅ ꯇꯥꯔꯤ ꯅꯔꯁ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯪꯂꯛꯂꯤ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ ꯃꯈꯣꯏ ꯃꯔꯛꯇ ꯗꯥꯛꯇꯔ ꯑꯃꯗꯤ ꯑꯍꯦꯟꯁꯅꯥꯗ ꯑꯃꯨꯛ ꯅꯣꯡꯁꯥꯕꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯅꯕꯗꯨꯗ ꯑꯗꯨꯃꯛ ꯆꯥꯗꯨꯅ ꯂꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯂꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯍꯜꯂꯝꯗꯥꯏꯒꯤ ꯒꯥꯔꯤ ꯀꯥꯈꯠꯂꯝꯗꯥꯏꯗꯨ ꯑꯍꯦꯟꯁꯅꯥ ꯅꯣꯡꯁꯥꯕꯗ ꯍꯥꯏꯐꯦꯠꯈꯛ ꯌꯦꯡꯉꯝꯗꯨꯅ ꯒꯥꯔꯤꯗ ꯑꯗꯨꯃꯛ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯠꯇ ꯃꯀꯣꯛ ꯑꯗꯨ ꯉꯥꯟꯊꯗꯨꯅ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯕꯛ ꯂꯣꯏꯔꯕꯅꯤ나 ꯑꯃꯨꯛ ꯍꯜꯂꯅꯤꯀꯣ ꯏꯁ ꯍꯟꯗ꯭ꯔꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯍꯥꯏꯔꯣ ꯍꯟꯊꯥꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯍꯦꯟꯁꯅꯥꯒ ꯃꯃꯥꯟꯅꯕꯤꯒꯗꯨꯗꯤ ꯃꯈꯣꯏꯅ ꯂꯩꯕ ꯑꯦꯄꯥꯔꯠꯃꯦꯟꯇꯨꯗ ꯊꯤꯜꯂꯝꯂꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯉꯛꯏ ꯁꯣꯐꯥꯗ ꯒꯤꯠ ꯐꯝꯊꯩ ꯒꯤꯗꯣ ꯀꯣꯛ ꯑꯝꯇ ꯊꯛꯁꯤꯅ ꯍꯣꯏ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯍꯦꯟꯁꯅꯥ ꯁꯣꯝꯗ ꯐꯥꯏꯜ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯐꯣꯟ ꯂꯥꯛꯄ ꯑꯗꯨꯗ ꯅꯥꯎꯖꯤꯡꯔꯦꯜ ꯂꯧꯗꯨꯅ ꯀꯅꯥꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯏꯆꯟ ꯍꯥꯏꯅ ꯊꯣꯛꯑꯝꯕꯗꯨꯗ ꯄꯥꯏꯗꯕꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯍꯥꯟꯕꯗꯨ ꯄꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯍꯦꯟꯁꯅꯥꯁꯨ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯃꯤꯁꯇꯔ ꯕꯤꯖꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯪꯆꯤꯠꯇꯣ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯩ ꯑꯝꯇ ꯄꯤꯛꯑꯞ ꯇꯧꯕ ꯂꯥꯛꯇꯕ ꯌꯥꯗꯦꯀꯣ ꯄꯨꯡ ꯀꯌꯥꯗꯅꯣ 2ꯒꯤ ꯑꯗꯣ ꯍꯌꯦꯡ ꯑꯩ ꯁꯣꯄꯤꯡ ꯇꯧꯕ ꯆꯠꯀꯅꯤ ꯀꯩꯀꯩ ꯂꯩꯔꯛꯎꯒꯦ ꯅꯪꯒꯤ ꯑꯣꯏꯅ ꯂꯩꯖꯧꯗ ꯊꯝꯃꯣꯔꯥ ꯑꯍꯦꯟꯁꯅꯥ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯅ ꯊꯝꯃꯒꯦ ꯅꯥꯎꯖꯤꯔꯦꯜ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯤꯇꯤꯡ ꯑꯃ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤ ꯑꯩ ꯍꯣꯔꯦꯟꯅꯦ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯀꯣꯏꯆꯟ ꯑꯍꯦꯟꯁꯅꯥ ꯏꯆꯟ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯍꯔꯥꯎ ꯊꯝꯃꯒꯦ ꯍꯥꯏꯅ ꯊꯝꯈꯤ ꯅꯥꯎꯖꯤꯡꯔꯦꯜ ꯐꯣꯟ ꯑꯗꯨ ꯀꯛꯄꯒ ꯊꯣꯛꯂꯤꯕ ꯍꯣꯝ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯝꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯩ ꯅꯍꯥꯟꯒꯤ ꯄꯥꯔꯇꯤ ꯑꯗꯨ ꯅꯝꯍꯧꯔꯤꯕ ꯑꯣꯏꯔꯝꯅꯤ ꯇꯞꯂꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯊꯋꯥꯏ ꯌꯥꯡꯒꯣꯏꯁꯅꯥ ꯇꯨꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯃꯤ ꯇꯦꯕꯜꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯂꯧꯔꯒ ꯊꯛꯏ ꯃꯄꯥꯟꯗ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯝꯂꯦ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯂꯛꯇꯨꯅ ꯕꯦꯜꯀꯅꯤꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯥꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤ ꯂꯣꯏꯔꯒ ꯐꯝꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯁꯦꯜꯐꯇꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯥꯅꯅꯕ ꯍꯣꯠꯅꯔꯤ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯕ ꯃꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯦ ꯅꯣꯡꯁꯨ ꯆꯨꯏ ꯅꯨꯃꯤꯠ ꯑꯗꯨ ꯊꯕꯛꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯀꯣꯐꯤ ꯀꯞ 2 ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯌꯥꯡꯀꯨꯏꯁꯅꯥ ꯐꯃꯨꯡ ꯀꯥꯗꯗꯤ ꯀꯩꯐꯥ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯐꯝꯐꯝ ꯀꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯕ ꯆꯪꯉꯤ ꯌꯥꯡꯒꯣꯏꯁꯅꯥ ꯃꯊꯟꯇ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯇꯥꯁꯜꯂꯨꯔꯕ ꯀꯥꯟ ꯕꯦꯜꯀꯅꯤ ꯔꯣꯝꯗꯒꯤ ꯅꯨꯡꯊꯪ ꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯣꯝꯗ ꯂꯩꯔꯝꯂꯅꯤ ꯈꯪꯂꯗꯨꯅ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯂꯦꯞꯇꯨꯅ ꯇꯧꯔꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯍꯪꯂꯛꯏ ꯀꯩ ꯁꯦꯝꯒꯦ ꯍꯥꯏꯅꯣ ꯗꯗꯥ ꯌꯦꯡꯕꯗ ꯀꯜꯂꯨ ꯂꯣꯏꯔꯀꯥꯟꯗꯅꯦ ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯦ ꯁꯦ ꯑꯗꯣ ꯀꯣꯐꯤꯁꯦ ꯍꯥꯟꯅ ꯊꯛꯈꯣ ꯀꯔꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯗꯨꯅ ꯊꯛꯃꯤꯟꯅꯩ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯦ ꯅꯣꯡ ꯆꯨꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ
ꯌꯥꯡꯒꯣꯏꯁꯅꯥ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯒ ꯃꯈꯨꯠꯇ ꯇꯤꯡꯊꯣꯛꯂꯒ ꯅꯣꯡꯂꯤꯛ ꯑꯗꯨ ꯌꯥꯗꯨꯅ ꯁꯥꯟꯅꯩ꯫ ꯍꯩ, ꯅꯪ ꯅꯃꯤꯡꯁꯦ ꯅꯣꯡꯒꯧꯕꯤ ꯀꯥꯏꯅ ꯀꯧꯒꯗꯕꯅꯤ꯫ ꯀꯩꯐꯥꯅ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯡꯒꯣꯏꯁꯅꯥ ꯃꯈꯨꯠꯅ ꯌꯥꯗꯨꯅ ꯁꯥꯟꯅꯔꯝꯕ ꯏꯁꯤꯡ ꯑꯗꯨ ꯆꯥꯏꯁꯤꯜꯂꯒ ꯑꯣꯟꯊꯣꯛꯀ ꯑꯣꯟꯁꯤꯟꯒ ꯌꯥꯝ ꯍꯩꯈ꯭ꯔꯦ꯫ ꯅꯪ ꯅꯨꯄꯥꯅꯤ ꯀꯩꯅꯣ꯫ ꯆꯤꯟꯁꯨ ꯂꯣꯏꯔꯦ, ꯉꯥꯡꯅ ꯁꯛꯅ ꯉꯝꯗ꯭ꯔꯦ꯫ ꯅꯪꯅ ꯇꯝꯕꯤꯔꯤ ꯅꯠꯇ꯭ꯔꯣ? ꯇꯝꯕꯤꯗꯦ ꯑꯗꯣ ꯁꯥꯔꯤꯁꯦ ꯀꯩꯅꯣ? ꯕꯨꯛ ꯁꯦꯜꯐꯅꯤꯗ, ꯂꯥꯏꯔꯤꯛ ꯊꯝꯅꯅꯕ꯫ ꯁꯤꯒꯨꯝꯕ ꯋꯦꯗꯔꯁꯤꯗ ꯀꯣꯐꯤ ꯀꯞ ꯑꯃꯒ ꯁ꯭ꯄꯣꯇꯤꯐꯥꯏꯗ ꯏꯁꯩ ꯑꯏꯪꯕ ꯅꯨꯡꯁꯤꯕ ꯑꯃꯒ ꯊꯥꯔꯒꯅꯦ ꯅꯣꯚꯦꯜ ꯑꯃꯒ ꯄꯥꯔꯒ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅꯦ? ꯁꯨꯝ ꯅꯪꯁꯨ ꯈꯜꯂꯣꯕ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ, ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯄꯨꯝꯅꯃꯛ ꯈꯪꯅ ꯇꯧꯕꯤꯕꯒꯤ꯫ ꯆꯦ, ꯀꯣꯐꯤꯁꯤ ꯂꯩꯔꯦ꯫ ꯃꯦꯃꯤꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡ ꯈꯪꯍꯟ ꯍꯟꯖꯤꯜꯂꯛꯇꯨꯅ ꯅꯣꯡꯁꯨ ꯆꯨꯔꯝꯂꯤ꯫ ꯇꯞꯅ ꯀꯣꯐꯤ ꯀꯞ ꯑꯗꯨ ꯂꯧꯗꯨꯅ ꯇꯦꯕꯜ ꯃꯆꯤ ꯑꯗꯨ ꯊꯝꯃꯤ꯫ ꯏꯆꯦ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯑꯩꯒꯤꯗꯤ ꯑꯃ ꯍꯦꯛꯇ ꯌꯥꯏꯗ, ꯃꯌꯥꯝꯅ ꯆꯥꯅꯤꯡꯕꯗꯣ ꯍꯦꯛꯇ ꯊꯣꯡꯉꯦ꯫ ꯅꯅꯥꯎ ꯅꯨꯄꯥꯅ ꯏꯆꯦꯗ ꯍꯪꯉꯒ ꯊꯣꯡꯉꯣꯏ꯫ ꯍꯪꯗ꯭ꯔꯁꯨ ꯌꯥꯏꯗ, ꯅꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯊꯣꯡꯉꯣ꯫ ꯑꯗꯨꯗꯤ ꯄꯥꯟ ꯏꯔꯣꯜꯂꯒ ꯄꯥꯛꯅꯝ ꯑꯃ ꯅꯝꯃꯒꯦꯀꯣ? ꯍꯣꯏ, ꯑꯗꯨꯁꯨ ꯍꯥꯎꯏ ꯀꯩꯅꯣ꯫ ꯃꯦꯃꯤꯗꯨ ꯊꯛꯄ ꯂꯣꯏꯔꯕ ꯀꯣꯐꯤ ꯀꯞ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯔꯦꯂꯤꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯒꯦꯠ ꯋꯥꯡꯃꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯡꯉꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯐꯥꯎꯕ ꯆꯣꯏꯊꯣꯛꯇꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯏꯔꯦ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ, ꯊꯥꯅꯈꯤꯕ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯍꯟꯖꯟ ꯍꯟꯖꯟ ꯄꯥꯕꯅ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯔꯛꯂꯦ꯫ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯩꯔꯛꯄꯅꯤ ꯂꯟꯊꯣꯏ꯫ ꯑꯍꯤꯡ-ꯃꯁꯤꯡꯁꯨ ꯌꯥꯝꯁꯤꯜꯂꯛꯂꯦ ꯀꯞꯇꯨꯅ ꯍꯧꯈꯤꯕ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕ, ꯄꯦꯟꯈꯤꯗ꯭ꯔꯕ꯭ꯔꯥ ꯃꯥꯅ ꯎꯠꯈꯤꯕ ꯃꯇꯧꯗ? ꯇꯁꯦꯡꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯣꯡꯄꯣꯛ ꯉꯥꯟꯕꯗ ꯍꯪꯂꯒꯦ ꯍꯥꯏꯁꯨ ꯍꯦꯛ ꯉꯝꯗꯦ꯫ ꯂꯂꯤꯇꯥꯒꯤ ꯋꯥꯍꯩꯗꯨꯃꯅꯁꯨ ꯍꯦꯟꯅ ꯃꯥꯡꯂꯣꯝꯗ ꯈꯣꯡꯀꯥꯞ ꯑꯁꯤ ꯊꯥꯡꯕ ꯉꯝꯗꯕꯅꯤ, ꯇꯨꯡꯗ ꯍꯜꯂꯛꯄꯗꯅ ꯃꯁꯔꯨꯛ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯇꯨꯃꯤꯟꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯤꯜꯍꯩꯕꯤ ꯆꯪꯂꯛꯏ꯫ ꯁꯦ, ꯌꯦꯟ ꯊꯣꯡꯁꯦꯅ ꯂꯩꯔꯛꯄꯅꯤ꯫ ꯇꯣꯂꯣꯞ ꯐꯪꯉꯕ? ꯁꯨꯝ ꯆꯥꯁꯦꯗꯅ ꯂꯩꯔꯛꯄꯅꯤ, ꯑꯗꯣ ꯏꯃꯥ ꯍꯣꯏ ꯈꯪꯍꯟꯒꯅꯨꯀꯣ, ꯀꯩꯅꯣꯝꯁꯨ ꯌꯥꯎꯔꯛꯄꯅꯤ꯫ ꯂꯟꯊꯣꯏ ꯏꯉꯛ-ꯉꯛꯅ, ꯌꯨ ꯊꯛꯁꯦ ꯍꯥꯏꯔꯣ? ꯑꯄꯪꯕꯤ, ꯀꯥꯏꯗꯩ ꯌꯨꯅꯣ? ꯕꯤꯌꯔ ꯑꯃꯈꯛ ꯋꯥꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯆꯥ, ꯑꯗꯨꯒꯤꯔꯥ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯅ? ꯄꯥꯈꯠꯇ꯭ꯔꯗꯤ ꯀꯩꯅꯣꯍꯦ, ꯆꯦꯝꯆꯥꯁꯤꯗꯤꯕ꯫ ꯅꯣꯏ ꯅꯕꯨꯡ ꯁꯛ ꯐꯖꯕꯗꯨꯅ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅꯣ? ꯈꯪꯗꯦꯕꯣ, ꯍꯌꯦꯡꯂꯥ ꯍꯪꯆꯤꯠꯂ ꯑꯣꯏꯔꯤꯅꯤ꯫ ꯅꯕꯨꯡ ꯀꯥꯏꯅ ꯆꯦꯝꯆꯥꯒꯤꯗꯤ ꯅꯠꯇ꯭ꯔꯕꯗꯨ ꯉꯥꯏꯔꯦ꯫ ꯁꯤꯜꯍꯩꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯔꯛꯇꯕ꯫ ꯑꯗꯣ ꯄꯥꯎ ꯑꯃ ꯇꯝꯕꯤꯌꯨꯔꯥ? ꯀꯅꯥꯒꯤꯅꯣ? ꯗꯗꯥ ꯗꯥꯛꯇꯔꯒꯤꯔꯣ? ꯗꯗꯥ ꯗꯥꯛꯇꯔ ꯑꯩ ꯐꯅꯕꯨ ꯐꯖꯔꯤ, ꯑꯗꯣ ꯇꯝꯃꯣ ꯍꯥꯏꯔꯣ ꯇꯝꯅꯣ ꯍꯥꯏꯔꯣ? ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯗꯤ ꯇꯝꯃꯛꯑꯣ, ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯗꯤ ꯇꯝꯃꯛꯀꯅꯨ, ꯑꯩ ꯇꯥꯕ ꯉꯝꯃꯣꯏꯕ꯫ ꯏꯁ, ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯕ? ꯈꯪꯗꯦꯕꯣ꯫ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯈ꯭ꯔꯣ ꯍꯥꯏꯈ꯭ꯔꯒꯦꯀꯣ? ꯑꯁ, ꯍꯥꯏꯅꯨꯕ꯫ ꯃꯥꯏꯈꯣꯡꯗꯣ ꯏꯝꯄ꯭ꯔꯨꯚ ꯂꯩꯔꯦ ꯈꯔ ꯊꯥꯡꯕꯗꯤ ꯉꯝꯂꯅꯤ, ꯆꯩꯁꯨ ꯌꯥꯎꯔꯒ꯫ ꯈꯤꯇꯪ ꯁꯥꯡꯅꯗꯤ ꯑꯗꯨꯝ ꯆꯠꯂ ꯃꯥꯜꯂꯦ꯫ ꯑꯗꯣ ꯄꯨꯔꯥꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯆꯦꯝꯆꯥ? ꯀꯩꯒꯤ ꯐꯔꯣꯏꯗꯣꯏꯅꯣ, ꯐꯕ ꯍꯧꯔꯛꯂꯁꯤꯗꯤ꯫ ꯂꯟꯊꯣꯏ ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯁꯤꯜꯍꯩꯕꯤꯅ ꯑꯃꯨꯛ, ꯑꯗꯨꯒꯅꯦ, ꯃꯃꯥꯅ ꯃꯥꯕꯨ ꯗꯥꯛꯇꯔ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯅꯅꯦ, ꯗꯤꯌꯥꯒꯤ ꯐꯤꯃꯦꯜ ꯚꯔꯖꯟꯗ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯁꯛꯍꯧꯕ ꯍꯥꯏꯗꯨꯅꯤ꯫ ꯁꯤꯜꯍꯩꯕꯤꯗꯨ ꯃꯈꯣꯜ ꯇꯣꯛꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯑꯦ, ꯑꯁꯤꯅ ꯅꯨꯡꯁꯤꯗꯕꯒꯁꯨ ꯁꯥꯔꯤ꯫ ꯑꯗꯨ ꯆꯦꯝꯆꯥ, ꯑꯩꯒꯤꯁꯦ ꯅꯨꯡꯁꯤꯔꯤꯔꯣ? ꯌꯥꯔꯦ, ꯑꯦꯟꯁꯥꯡꯗꯨ ꯑꯗꯨꯝꯅꯦ ꯍꯥꯎꯅ ꯊꯣꯡꯉꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯦꯌꯔꯄꯣꯔꯠꯇꯅꯤ꯫ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯈ꯭ꯋꯥꯏꯉꯥꯟꯕꯒ ꯄꯨꯟꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯂꯦꯟꯗꯤꯡ ꯇꯧꯔꯔꯤ꯫ ꯂꯒꯦꯖ ꯑꯗꯨ ꯆꯤꯡꯗꯨꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯊꯣꯛꯂꯛꯏ ꯑꯍꯦꯟꯁꯅꯥ꯫ ꯏꯁ, ꯉꯥꯏꯕꯗꯤ ꯉꯥꯏꯕꯤꯔꯝꯃꯤꯗꯅ꯫ ꯅꯥꯎꯖꯤꯡꯔꯦꯜ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯍꯦꯟꯁꯅꯥꯒꯤ ꯂꯒꯦꯖ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯒꯤ꯫ ꯑꯍꯦꯟꯁꯅꯥ ꯃꯄꯥꯒ ꯖꯔꯅꯤꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯃꯤ꯫ ꯂꯝꯕꯤꯗ ꯅꯥꯎꯖꯤꯡꯔꯦꯜꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯨ ꯑꯍꯦꯟꯁꯅꯥꯒꯤ ꯃꯈꯣꯜꯇꯅꯤ ꯇꯥꯔꯤꯕ ꯑꯗꯨ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯍꯟꯅ ꯇꯨꯅ ꯌꯦꯡꯉꯝꯗꯦ, ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯍꯦꯟꯁꯅꯥꯁꯨ ꯈ꯭ꯋꯥꯏꯉꯥꯟꯕꯁꯨ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ꯫
ว่าแกงางเดบิเซอดุมักเตาริบรอเห็นสนานหังลักปนิควายงานบนะตับนาไม่พะจรักนิดาโทรมาดูนันนินให้ดาราโดฮัลลักเลยให้นักขันจับนี่อดุบุจ้าตุเบียคนเจลขจิกาลับนักกรกปนิควายงานบนะเห็นสนาสูอมุกตุมินนันทัดุนัเล็กนักยารักนั่นจินดูกังทุกันหายไปนัดโรกันอากุมบ้ามันตาครับดีบ้าบ่สวยกรีควายงานบ้ากี่ว่าให้ดูลอยจุงไงได้ให้รักปนิควายงานบ้าอมุกขจิกตับทารักให้อีฮัลลักบ้ากี่ว่ารำละนี่อีรูไม่ทัศรักกันเน่ปวดฐานะนับตาวเฮ้ยป้าบุงตุมินจังครับบีมาจ่าได้ยังหวีมาป่าวอีบัสซูโซฟาดูได้ฟัมดูนะอาสังบัสโซระมหันดกดูนะฟัมลีนงเจนมากี่พาซันกี่ปปวดอดูลกทกไปยาดับอดูดาสาวน่ะไตน่ะฟังขังดามาลาสนาตัวเองไตน่ะดูนะพูดมีจะหิมังอาดังไงรีบมาจานุปอดูกาจินับดากีน่ะตัดสินดูนะเลยดีนงเจนดูมาลาสนาผู้บดูนะเปลักจดูนะมาจานุปอดูออนสินเกตเอาบดูดามาลาสนานะมันนิงเดกิอากันเดปวดสักอามันนะมาคุกตะทอมเลยอดูว่ามาจานุปอดูมุมาคุณสัมดูนะมาฟังมาดูดากิเจนทอร์อิมามมัมบะอดูดาไม่ไกลขังดนะเจลักปนิกุยเดมาตุงตะการีอามาอินารีคงกะการีกะลัมบาไปบะให้เบสดีออยทกตะบนิมังดะทัจินดนะคามดารีนุปาอหุมบรีกะกุมิดารีนงเจนมาคุยตะทางอามาสุไปรีมาลาสนานะงาซีนังนะอีบฮัดคราบสุนังบุไม่ที่บะปีกะดะบะมีสวยดะนะทูนะลากันิมาดอนังไงไกพาหิงลีนังบุมานะเลมนะว่าดูลอยตรีนงเจนอัฐวทางอดุนะมาลาสนากิมังกักสัมดเลนคีอ่างอดุสุกีบันเห็นบันดานาวางบัทโกคิตรีไฮบอดุนีมามากิอาศิบมาซาดุดาขักอิงดุนะตุมินะกับตุนะเลยดีนงเจนอ่างอดุจิงดุนะปุระอากาการิมนุงดะฮับจิลิอดุกะอมุกสุกีหันดุนะไฮรีงสีนังกิมิตาอูดีบะเซกานากุมบะมาดาเอกไฮบะดานังสูนามากิมานักตะทากานีขังบะang adu tumina kaptuna le kapadu phawa makhon thokidre kaya muk kirabano nachindu khumune aina haise khangbo khangdabro ang adu mangak tamak nom lei asumna nongtre na mayumdo ina purakle siamra su miyoi ama anika wari tawduna leirami machanu pana ang ama soro chingduna pusan khiba adu uhauraduna meeting adu thuna loisilaga machagi manakta laktuna hanglei kana ang no kaino nang na pusin kiba angang do kanagi machano yam thoda mama mapagi manakta ne sinako aina yoke da na purai nang da angang se yok toiba kari wakhal da no ahan noi do wa tumina du moira ga le ai gi thabak ta ne khut pangthing da thingsan bi ra kano samra sauna nongjen gi khazae da khupak na thai warak ta ba macha nang na taw thabak pu aina kari gi khang loi doi no adu bu ne phatte khanglaba sunang se kangkhatuna do maklak pani adubu matungda dinangbu kangkhat loi ko kai pha mang khiba sisu nangi khut chaw na yawi haiba se ai khangli bani kai pha nai gi achan bana cha do halak la ro langza kwa ki machinja wairam lani ma nei aina ai gi lambi da ayat pa pi ba mi ri ai da mata lem na thar nang na mangon da adu yeng thiri ba do kari gi no ma na nang da kari lan khage lali aingona dumak lali aina nungsijaba nupi bu mana nupi gi damakta nachina na ma ai gi naw nate nakhoi gi semjin chajin ba wada nongje na thajaga da banate ipa gi bunga nang ngawre napal na thumat khiba na apha phata achumaran do amata khangdre aina phatlu da banane matam chana nangbu warakhi da bane nongjen mamit adungak sangangna sauna yenglamlaga magi kada ka khaki kanagumbana lona wari sanabagi record adu somda thari phone da lak level notification adu ubada munna yengi aduga taba loiraga message ama type tawduna thari checkson alayo phone adu log hack tawsinbaga notification amuk lakpaduda kanano tharakpano haina yengi yangoi sanagi number dagi oiram aduda kari haire ibano haina yengna na bohnai Continental 12 PM da lakyu Nausing rel atin ba pakhum ama reply tawki Okay aduga tap na machinja soli ai gi thawali aduna lakninga basuna nakta lakpadi ngamloi daw masigi da bakta ai bo waro gano ko thawai thong de thilakpagi makhol tarakpa aduda kanano
ꯆꯪꯉꯛꯑꯣ ꯑꯍꯦꯟ ꯁꯅꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯅꯥꯎꯖꯤꯡꯔꯦꯜꯅ ꯀꯩꯗꯧꯔꯦ ꯗꯗꯥꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯛꯄꯅꯦ ꯊꯝꯃꯝꯃꯣ ꯗꯗꯥꯒꯤ ꯐꯦꯚꯔꯤꯠ ꯀꯂꯔꯗꯨꯅꯦ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯅꯥꯎꯖꯤꯡꯔꯦꯜꯅ ꯑꯃꯨꯛ ꯑꯩ ꯀꯣꯟꯅ ꯌꯦꯡꯉꯒꯦ ꯊꯝꯃꯝꯃꯣ ꯑꯍꯦꯟ ꯁꯅꯥ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯈꯤꯕꯗꯨ ꯎꯔꯗꯨꯅ ꯆꯟ ꯉꯥꯏꯈꯣ ꯆꯠꯂꯝꯕ ꯑꯍꯦꯟ ꯁꯅꯥ ꯖꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯄꯤ ꯑꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯤ